anauba BJP gi khoi gi chief minister khoi gi honorable CM Khemchana khoi jiri chatkre jiri gi matung da na khoi gi Kangpokpi district ki phawdana senapati da tongan tongan ma developmental works ka mari leina na chatkre masi ga mari leina na hojik si laiba si khoi gi separate administration taliba kuki singi marakta na pak ta na rakle nemcha kipgen hamdagi resign tawna ba takshin kre haidana lagli masida hairiba kotu amadi KNA gi khoi kotu gi khoi gi thongmi sing ju resign tawgi wafam ni aduda natana khoi gi KNA gi mapung oiba thau puriba khoi gi nemcha kipgen gi mapuroiba Semtin Thangi mathakta suni yaningde haidana makhoi gi marakta sudumak yaningde bagi kholauni napak tanarakpagi sigi matang sida uja khoi gi handaki CM honorable CM gi jiribam khongchat amadi khoi gi senapati khongchat sina makhoi da kari haini makhoi na taliba separate administration gi dabisi phanglaroi habadi hanasu lauthokre ko adumapu makhoi mangliba manglan si mami samlakpagi amakak oina ubage mami amakak lakpajala natragana khoi national highway si khoi kuire satpa yaraktrisi hauji phawju khoi CM na su dum habi gi bada khoi meitaina ki bedagi chattabani trusty visit laibena haibadi mahari mahak na chatle mahak di security mayam ga loina na chatpani mahak na chatle haidana khoi civilian sing di chatpa yaba makti natri adomokpu chief minister mana hana gi former chief minister jiribam chatpangam gi de khoi Kangpokpi phawra chatpangam gi de adomokpu anoba CM ji di chatpa phawdi chatli masina maram oirakanda makhoina mangliba manglan si mangphawna roi haibagi ninghanna ba makhak lakpan oigedra kari kamain to bujano ozagi point of view si sim ta khanoni da contradiction di am leib jani da akhoina sai sanghen bangam da bagi ko haidi ma personal level di akhoi ge sutin da mong pang mayam lei ko even ware paisa nung ja kita mateng pang biro phone da ka biro hai bong pang bodum theng nei ko haidi level ama da hai tare ko akhoi ju sum manipur koina selak pati na bong pang mayam lak lei bani na adum mapan ware paisa kita pang biro na haira ko mong pang bodum ado film na matam na yada mina boko akoi ju ko shu to bungam de ada ama to bungam de adu people gi level da di masi adum phauna ba aura kha riban susampur gi lei ba more gi lei ba IDP sing se moi personal level de moi chat la ga lei ba ka moi adai level mo pang sin do ke shu to we hai boko moi gi level de gi di moi gi trust tu le ada cd organize ba pot amagi magi group amagi sagat la ka na to bo pot ni na ko masi hariba group sing adugi kano du sum thubai gradi people gi level dum phauna ba ya ba pot ama dum lakane na idi khalle ko ado masi gi pot si people gi level da phauna ba ngamna na bagi akoi hona ba changi aduna organization haiba si people na sema pani na madu masing handara gadi mana dum mai kano dum deconstruct tor kane ba ko aduna si gi pot sing asi akoi people gi level trust akoi gi dpc si handana ba honaba masangi adu CM na kaina satana khotana tawri ko li myam sing punamak sing ase akoina masi positive as gano da ma yang kan si da monda criticism pawi da pibana da ko si gano tawi ko le security na sat pani company adu ne da ne haiba security yaw da kamai sakani imphal mong do zum sali security yaw ko aduna adugi level da man hona jaba khara do koi matam khara di adum akoi kai lake na yeng bata bani adu huji leiriba group me am kuki haiba si su man bagi wani yam ka hena concern ba ko stage thadong na mo yaw di hare dana ko adagi thadong si nemsa ki gengi magi nupa na leiriba magi kanu du thadong kanu ole ba kanu mang du kanu ma ama thoki bam thena gare ba ko magi lalo lup to kari no maming thadong adu kuki haiba thadong ole ba kanu ma haiba mai to ba ma lai gare leidana ko adumai tawdana huzik leiriba pot mayam sing asi sarkar semada yauriba koliba kadoriba mayam punamak se sumai tamna kharaga porous level area da phogin laga phawna rakan sida akoi hanagi leiriba phibam do madu hanjilakna bohona ba haibasi government sigi di mathawni tangai phadabane maduda kahenba thodo henjalakbai ne ba moida aseng di handagi bom ka pa ise moida masada self confidence mang panigi ni na idi adumai su lowe ko another step ama moi thang ya bra kaido maitai na kamai tale tawri igai na yengbi mong ama tawpu male boko magi keno se moi machine da self confidence mang pai tare adu ta ga disi kamai taw no bom na kapsala yeng sira gai na adu leidana ko ona jaga na moi ga dai leba security myam jing na noi manipur si ing ba ya de langan ga dabni
aduna si amtang kana tawsi no yamna kapsalu kaina injambra adai gi potu lakadore wari se ko aduna si gi por myam singa se adum khoi gi leriba conflict zone area dadi sumba se dum toina thokani pung khoi pungning aset pa ma darka lei khoi gi future political ideology ma khoi na establish tok jai ta gadi hang ha ki keno da khoi na ta pen thok pa ya de hang ha ki oiba negotiation tawna ga su khoi gi leng da ba aset pa phire amadi khoi leriba film sida khoi sagana ba hona ga da bane na idi sumaina thamjani okay zalo shilak pada